Manipur gi wangmada thokpa yamna nungaitaba thawdo ama khatang ihan hanbo ina myamla share tawjaramge Jharkhand COVID-19 gi laina paktuna Lukhrabi mama amadi masa manga Layengnaba Ngamdabadagi Sikhre Jharkhand haukiba numit taraga nipani gi manungda imung amatada laiminaba miyoising mathang COVID-19 laina pakpa haurakpaga loinana imung adugi asoba daita puriba masagi sai marfuga mapan surabi Lukhrabi mama amadi maki masa taruki manungda mangamak Layengnaba Ngamdabadagi Sikhre na agency ki pauna phongdorakli Jharkhand State ki Katras Rani Bazar da leba yumgi ahal nupi asina maki masa masu singaloinan atopa laikai amada luhombagi tharam yaurubada laina asi pakpa thengnarakibaga loinana mama asi handak July anida Bokoro district ki Sars village da leba Nilam hospital da Layengnabadagi Lekatnaba Ngamdabadagi Sikhibane madugi matungda sai humpugo humdai shuraba masanupa ahal aduga July 10 da Dhanbad city da leba Patliputra Medical College Hospital sahi humphugom da shuraba ani shuba masanupa asina July 13 da Dhanbad city asimakta leiba BCC company na salaiba Central Hospital gi dedicated COVID-19 hospital aduga sahi humphug suraba ahum suba masanupa aduna Randi da leiba Rajendra Institute of Medical Science RIMS da laikhitabani hairi COVID ki laina paktuna mama masasing mathang sikhibadagi imung manung amasum sagai natagi miyoi singna pakhatnaduna lairingagi serekta makhatana amuk July 13 ta Jamshedpur gi Tata Mile Hospital sahi yangkai mga suraba mari suba masanupa aduga mga suba masagi sai yangkai suraba masanupa asina July kunda Randigi RIMS Hospital sikhibane July 13 ta laikhidraba mari suba masanupa asi mamangi numita Dhanbad base tawe Asians Jalan Super Speciality Hospital gi refer tarokibane laikhidraba mama adu June kun ngamathoi Delhi dagi halakibagi history lairam lahain spouse na makhatana phongdorokli aduga yamna nungaitriba thawdo amana Manipur ihan hanbo ina Manipur University da COVID-19 positive oiba ama thengnakhre hairi maha asi Manipur University gi faculty section da multitasking staff oina leibane su hairi duga maha asi COVID-19 positive oi haiba khanglakibane amasum faculty section amasum administration block ta maka mamang da thengna ki baloina ki ba miyoi singsu test tawthokna ba makhatana phongdorakli RIMS ki medical superintendent amasum staff sing yauna puna miyoi sani gi yangkhai test tawthokre hairi dukanda hana mamang oikiba RIMS ki attendant ama COVID-19 positive oikiba du maki masa ani masu nauna COVID-19 positive oiri hairi aduga me makhata ba pawngai minasi thank you